Manipur ki Governor Anusuiya Uikey Amadi Security Advisor Kuldiep Singh ga ngasi Raj Bhavan da Unnaduna houjik oiriba state asigi security ki matang da khanna neinakhre. Governor ga unabadu da Kuldiep na state asida houjik oiriba law and order ki matang da marik chumba paudam pibaga loinana irang ka hena kanba mafam sing da central force ningthina thamduna makha taba pamdaba thodok thoktana ba hotnabagi matang da paudam ke. Kuldiep na makatana hai Lok Sabha election ga mari leinana thamkiba security force khara matam kharagi oina lokthokpa yai adubu election process loibaga amuk hana thamlakhigani haiba wafam su thamki central force sing ase state asigi khutsu khulai amadi national highway 2 Imphal Dimapur Road amadi National Highway 37 Imphal Jiribam lambi ngak senbagi thabak thoram su chathari haina phongdokhi Nakalamaromda state asida makatana pamdaba thodok thoktanaba amadi miyambu checksina ngak senduna thamnabagi wafam security advisor da thamlakhi